खुरमजरी मैम ngasi video se ai na kharani numit nini humni mamang da namkiba video ni ado ina ngasi thangalakpa da khatang late oire मैम dum yengmina se ko video se kaisum budi nate dum daily blog ni nongmagi dum aina dum tawba thora मैम do adugi blog oina tawre ngasi se मैम ayuki pung 6 makhai sumai tare ko adu nongal ngale nei na hogalakpa matam siga mapanda ko kaino leichin na da tharame pura ekdam ngosok ngona leichin na da tharame ado ina kaino mathakta karaga mathakta ge video sanam hobani se mapanda mathakta pura room amani di ui adugi mathangda di pura pungau ngau na ne ko ama bhau uba phangde ko hana ni dum clear uram do leichin yamna tharame phazei dum view se ubada ko adu dum ina dum video sanam mathangalakpani siga so khoi gi manaki ko hainau pambi am so hainau jam phajana jom dhana pale handakti nong se su khara wat khibani na hainau se ken ba khara wat le ba ko aduna ina se video se thangalakpani video se ga dum ina hainau pambi se hapakpani se ga nei chanupi ayuki breakfast tawri kra hoino mamina cha how bro cha akona nate frog chamus cha se so sa puro hapkano pa so sta no jam na na ye एकदम पोटी जैसा लगता है छी गंदा बातें मत करो ये तो पोटी का कलर नहीं है तो ये तो रेड है ना रोज का कलर है ना चबी चिक्स बोलो ना चबी चिक्स सुनो भी से चबी चिक्स राइम्स हेलो Me hello मजा बा Jadri I have a little nose hello I have so cold có tê này có đến này được thirsty crow like panin da like panin da hawai char lai re hawai char se ita khauni hawai char ebi kita ka hawai char je sundor gondo ai ita tik dekhta ni khaya ditani ha masha dimu kisu baja kormo asiga nga marum leire nga marum se bawgi ni bawgi marum ni marum se khara ma jairani khara ma thongani ai su nga marum se khara pame ba ko nga cha badagi aduna ai husband na leibire nga marum se asina thaibong se ahan ba pan manena lai da hana katle lai da katlaga dugai gi thonga ga ina se asang bane ba mayam ado sem na khona loire siga dum kaino tawi wai sem se su ko thau teiraga khut se dugai gi koino tawraga makhom se nam tana baina dumaina mawong tawraga semini asina maku nutani maku se lauthok pasiga wai khut se so hajam len ghare siga maku se malab kakpadane asmai tawna thaibong se aina khanbana ko thaibong se khara kaino tawgadra kangadra ina ne ko alu ga tawraga ina futle mi amam budi dum ne meat thongba dumaina tilhau chanam na sombas tawraga dum khanga dum ngauraga mulhallaga thong ya ba do khoi ku boxina ne khara kallaga magi ne khanga ba nungai te mana cha ba khara nungai te ko cha khaire kan ba ya da ba dum khara petak cha ba dumaina oi ba duga dina thaibong se chu kallaga sai ba ngam dana cha da na mu manga dra ina ne futlaga ina alu ga thong aduni मैम minasi siga alu mapumani khaka tawraga dugai di kana tawre futle ase tilhau ade dalchini long ilaichi tawraga adegi sena sombas tawraga paspuron sombas tawraga dugai thongani asigi mamangda hana nga marum se oina thongage मैम nga marum se nga alu se jam haptre alu mapum macham tang hape tomato sena khara jamaga jul tawraga dum nuksa sabani na khara mahi lang tawna thongani dogi keno hijang su mathen se ani oibani na dum mahi lang halani amana doi thaibong sena khara gravy oina thongani मैम minasi nga marum se khara mangaure masala hapaga kharamna thumta hapaga na khara jaire jai basina dum aidi hawi chaningi adegi angau basina du jamna pamba watli ai du khoi nemboi gi thongbiraga ina sina tomato alu tawraga thongbiraga ina sina khara ngaure khara ma jaire do मैम thong baseng minasi
ꯃꯌꯥꯝ ꯉꯥ ꯃꯔꯨꯝ ꯖꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯖꯥꯏꯕꯗꯤꯅꯦꯀꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯂꯥꯗ ꯇꯧꯔꯒ ꯂꯥꯁꯦ ꯊꯝꯃꯒ ꯉꯥ ꯃꯔꯨꯝꯁꯦ ꯍꯥꯞꯄꯒ ꯑꯗꯨꯒ ꯖꯥꯏꯔꯗꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤ ꯂꯥꯒꯤ ꯅꯨꯡꯁꯤꯕ ꯐ꯭ꯂꯦꯕꯔ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯇꯩꯁꯤꯒꯁꯨ ꯅꯞꯁꯟꯗꯦ ꯑꯗꯣ ꯁꯤꯒꯗꯤ ꯂꯥ ꯅꯨꯡ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤ ꯑꯗꯨꯝ ꯇꯩꯁꯤꯒ ꯑꯗꯨꯝ ꯉꯥ ꯃꯔꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯖꯥꯏꯔꯕꯅꯤꯅ ꯄꯣꯠꯁꯦ ꯇꯩꯁꯤꯒ ꯏꯇꯩ ꯇꯩꯁꯟꯅꯅ ꯐꯖꯕ ꯈꯔ ꯋꯥꯠꯂꯦ ꯑꯁꯤꯒ ꯁꯤꯡ ꯂꯩꯔꯦ ꯑꯁꯤꯒ ꯇꯤꯜꯍꯧ ꯀꯩꯀꯥ ꯁꯣꯏꯅ ꯊꯝꯃꯦ ꯊꯩꯕꯣꯡ ꯊꯣꯡꯅꯕꯒꯤ ꯒꯔꯝ ꯃꯁꯂꯥ ꯊꯥꯛꯅꯕꯒꯤ ꯑꯁꯤꯒꯅ ꯐꯨꯠꯅꯁꯨ ꯂꯣꯏꯔꯦ ꯑꯁꯣꯝꯗꯅ ꯀꯩꯅꯣ ꯊꯣꯡꯉꯤ ꯁꯣꯝꯒꯤ ꯆꯨꯂꯥꯁꯤꯒꯅ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯒ ꯀꯣꯟꯅ ꯐꯖꯅ ꯆꯥꯔꯒ ꯑꯣꯏꯅ ꯄꯣꯊꯥꯔꯅꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯃꯣꯔꯣꯛ ꯊꯥꯛꯇ꯭ꯔꯤꯉꯩꯁꯤꯒ ꯏꯆꯥꯅꯨꯄꯤꯒꯤ ꯈꯛꯇꯪ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯣꯔꯣꯛ ꯊꯥꯛꯆꯤꯜꯂꯒꯦ ꯃꯣꯔꯣꯛꯁꯤꯕꯨꯗꯤ ꯃꯥ ꯆꯥꯕꯕꯨꯗꯤ ꯉꯝꯕꯗꯣ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯊꯥꯛꯑꯒꯗꯤ ꯃꯥꯁꯨ ꯆꯥꯕꯗ ꯃꯣꯔꯣꯛꯇꯣ ꯁꯥꯕꯗꯨꯅꯅꯦ ꯌꯥꯝꯅ ꯆꯥꯕ ꯉꯝꯃꯣꯏꯗꯣꯏꯕ ꯑꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯁꯥꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯃꯥꯁꯨ ꯈꯔ ꯁꯥꯕꯗꯨꯅ ꯑꯗꯨꯝ ꯆꯥꯁꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯦ ꯃꯥꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯊꯩꯕꯣꯡ ꯊꯣꯡꯕꯗꯤ ꯃꯣꯔꯣꯛ ꯌꯥꯎꯗꯅ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯆꯥꯅꯦꯅ ꯊꯥꯖꯗꯦ ꯑꯗꯨꯅ ꯁꯤꯗꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯊꯥꯛꯆꯤꯜꯂꯒ ꯑꯗꯨꯝ ꯊꯣꯡꯉꯅꯤ ꯈꯥꯂꯤ ꯑꯁꯤꯒꯤ झूलꯁꯤꯇ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯒꯤ झूलꯁꯤꯇ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯔꯣꯛ ꯊꯥꯛꯇ꯭ꯔꯤꯉꯩꯗ लौटोए वाह बहुत सुंदर लग रही हो प्रिंसेस लग रही हो किसने सजा के दिया अकेले अकेले वाह ब्यूटीफुल थैबोंग फुट पे लोरे लेरे थैबोंग फुट पे लोरे हजी असे सिमे आमसे सोमबास तौरनी लास्ट दुगैदी से गरम मसाला हापचलनी खरे वाह फुरी सैना लेपीरिनी खंगाव समाना सेले हेयर बेल समाना लौथो फाखरे फजारे 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 वाव तारे से रुमाल दुना कना तौबीबा मैम कैमरा से खुद नाम पाइरगा नामने को
ꯇꯧꯕꯅꯤꯅ ꯑꯩꯁꯦ एकदम ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯥꯂꯨꯁꯤꯕꯨ ꯇꯧꯈꯥꯏꯕꯁꯦ ꯈꯥꯕꯩꯁꯤꯅꯅꯦ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦꯀꯣ ꯈꯥꯕꯩ ꯁꯨꯃꯥꯏꯅ ꯇꯦꯡꯒꯣꯠ ꯑꯗꯨꯃꯥꯏꯅ ꯀꯨꯠꯄꯗꯣ ꯑꯗꯨꯅ ꯇꯧꯈꯥꯏꯒꯗꯅꯦꯕꯀꯣ ꯑꯥꯂꯨꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯨꯠꯇ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯏꯔꯤꯕ ꯈꯥꯕꯩꯁꯤꯅ ꯑꯗꯨꯝ ꯇꯧꯔꯦ ꯈꯨꯠ ꯅꯥꯀꯟ ꯑꯃꯅ ꯑꯣꯏꯒꯤ ꯈꯨꯠꯁꯤꯅ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯕꯅꯤꯅꯀꯣ ꯑꯥꯂꯨꯒꯁꯦ ꯅꯝꯈꯥꯏꯕ ꯈꯣꯠꯀꯥꯏꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅꯀꯣ ꯀꯩꯅꯣ ꯇꯧꯅ ꯈꯔ ꯃꯣꯟ ꯃꯣꯟ ꯂꯥꯎꯅꯀꯣ ꯑꯗꯨꯝ ꯊꯣꯡꯉꯦ ꯉꯧꯔꯒ ꯊꯣꯡꯕꯤ ꯃꯑꯣꯡꯗ ꯇꯧꯗ꯭ꯔꯦ ꯃꯤ ꯑꯃꯃꯝꯗꯤ ꯉꯧꯔꯒ ꯊꯣꯡꯉꯦ ꯑꯗꯨꯅꯁꯨ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯤꯅ ꯈꯤꯇꯪ ꯍꯥꯎꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯩꯁꯨꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯟꯅ ꯃꯊꯪꯗ ꯉꯧꯔꯒ ꯊꯣꯡꯕꯤꯗꯨꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦ ꯐꯨꯠꯂꯒ ꯊꯣꯡꯕꯤꯁꯦ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯏꯂꯥꯏꯆꯤ ꯗꯥꯜꯆꯤꯅꯤꯅ ꯁꯣꯝꯕꯥꯁ ꯇꯧꯈꯤꯕꯅꯤꯅꯅꯦꯀꯣ ꯇꯤꯜꯍꯧ ꯂꯧ ꯍꯥꯞꯅ ꯇꯧꯈꯤꯕꯅꯤꯅ ꯄꯨꯔꯥ ꯃꯅꯝ ꯅꯨꯡꯁꯤꯅꯀꯣ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯍꯥꯎꯁꯨ ꯍꯥꯎꯔꯤ ꯆꯥꯕꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯊꯩꯕꯣꯡꯁꯤꯗ ꯈꯤꯇꯪ ꯇꯣꯏꯈꯤꯕꯩ ꯋꯥꯔꯤꯅꯤ ꯆꯥꯕꯗꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯀꯣ ꯑꯁꯤꯒꯤ ꯆꯤꯟꯖꯥꯛꯁꯤꯕꯨꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯡꯒꯤ ꯆꯤꯟꯖꯥꯛꯅꯤ ꯑꯗꯨꯝ ꯃꯌꯥꯡꯗꯒꯤ ꯑꯗꯨꯝ ꯇꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯈꯜ ꯃꯈꯜꯒꯤ ꯑꯗꯨꯝ ꯆꯥꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯃꯑꯣꯡ ꯃꯑꯣꯡ ꯇ꯭ꯔꯥꯏ ꯇꯧꯒꯗꯅꯤꯀꯣ ꯑꯗꯨꯝ ꯃꯑꯣꯡ ꯃꯑꯣꯡ ꯆꯥꯒꯗꯅꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯁꯤꯗꯤ ꯑꯐꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯧꯕ ꯄꯥꯝꯕꯤꯗꯒꯤ ꯍꯦꯛꯄ ꯊꯩꯕꯣꯡꯅ ꯐ꯭ꯔꯦꯁ ꯊꯩꯕꯣꯡꯅ ꯇꯧꯔꯒ ꯊꯣꯡꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯁꯤꯒꯅ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯑꯁꯤꯅ ꯃꯣꯔꯣꯛ ꯍꯥꯞꯄꯗꯨꯅꯅꯤ ꯑꯁꯤꯅ ꯂꯥꯁꯇ ꯀꯩꯅꯣ ꯇꯧꯔꯦ ꯙꯅꯤꯌꯥ ꯄꯇꯥ ꯍꯥꯞꯆꯜꯂꯦ ꯑꯁꯤꯁꯨ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯊꯨꯝ ꯊꯥꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯤꯁꯨ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯆꯥꯏꯁꯤꯜꯂꯒ ꯑꯗꯨꯝ ꯒꯔꯝ ꯃꯁꯂꯥ ꯀꯩꯀꯥ ꯆꯥꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯁꯨꯃꯥꯏꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤꯉꯥꯏ ꯃꯔꯛꯁꯤꯒ ꯑꯃꯨꯛꯅꯦꯀꯣ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯧꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯊꯣꯛꯑꯒ ꯁꯣꯝꯗ ꯃꯥꯡꯒꯣꯟꯒꯤ ꯃꯅꯥꯛꯀꯤ ꯔꯨꯝꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯁꯤꯒ ꯑꯃꯨꯛ ꯊꯣꯛꯑꯒ ꯃꯥꯅ ꯀꯩꯀꯩ ꯇꯧꯕꯁꯤꯕꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯄꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯊꯥꯔꯒ ꯑꯗꯨꯒ ꯃꯥꯁꯨ ꯁꯣꯝꯗ ꯖꯒꯣꯏ ꯀꯩꯀꯥ ꯁꯥꯔꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ हाँ सुंदर लग रही हो ब्यूटीफुल लग रही है देखो मैं सुंदर लग रही हूँ ब्यूटीफुल ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯦ ꯃꯥꯏ ꯃꯥꯏꯒꯤ ꯇꯦꯡꯀꯣꯠꯇ ꯈꯥꯏꯗꯣꯛ ꯈꯣꯠꯇꯣꯛꯅ ꯊꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯥꯟꯅꯒꯗꯕꯇ ꯉꯥꯏꯔꯦ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯅ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ
Kayaknya. Asigamu mayam ichanupina ai mama nang chak thongba waramani masam hatpi gyana aigi masam hatpiri ichanupi pokpa ise kanareda mamagi awaba masak khangi kokla behan mali yana mai tarakan Sino lang?